ngasi sumaya Manipur top channel gi mai kedi special Myanmar go ri hauji hauji tholi ba thado thok sing gi maroi bi ipau sing khra khongwa charka na ma'am da share to zage ma'am loi phukta minasi Myanmar go ni special content on semjara kana ma'am da share to zabani Myanmar gi lalhoba group shahar da laktuna military gi mayok ta lan sokna raba yai yamna mak hauji rik si Myanmar da akan ba I hauni ma'am hori bi si ma'am sina khangna rabani update ma'am loi phukta minasi Ethnic Burmese lalhoba group ama Myanmar gi shahar gi area da sangsilaktuna military gi mayokta lan soknaraba yai haina thajaba yaba paw gi sourcing hairi Myanmar da ethnic minority oiriba Karen Kasin was amasum sangumbagi khulai paiba group kya leiri makhoi si English sing pan humpu gi matamdagi aduga kharadi madugi mamangdagi military gi mayokta lan soknaduna lakpani Yangon Sahara protest tauba group singi marakta pau fogdo fogjin taubagi daita loba youth leader amana IAN is wari sanabada tatam daw military na sathariba mihad asina maram oiduna makhoibu nampuda khulai paiduna lan hawhon batare haina phongdoki aikhoina democracy purak patai aikhoina parliament purak patai military na amuk hana rule tauba yahaloi aikhoina ingthana protest tawbada thazai adubu tatama daun masagi misingbu hayingkum hatokpa matamda aikhoina upai atai leite haina maming matha haidokhidaba youth leader aduna haiki democracy gi ihau makha sathanabagi damak federal army ama semle haina makna phongdokhi adubu masi karamba matamda tholaktuna lan tawgudoribano haibadudi haikide Haukiba February amada military na ku tauduna Aung San Suu Kyi Party National League for Democracy NLD ibu anirak suba sakar sima ngamhan khidraba matungda laiba asigi mafam kya maru oina Yangon Mandalay amasum Dawaida protest tarki matamdudagi ngasi phawbad security forces na action lokarpada protesters sani gi mathakta hat khre hari Susi yauna NLD gi leader kya amasum protester lising ahung gi mathakta Fazin kre ngasi phawbada protester satruki sokre makhoi dugi manungda kharadi siba yabagi phibam da leiri tata madauna khangadaba adudi hiram khuding maki mamalai haibisini makhoi gi makhutta nongmai leramba yai adubu makhoi gi imung manungdi kamdogani haina youth leader adun haiki NLD gi senior leader sing na sukulai paiduna lan hauba haibisida party na thajaba thamdi adobo army na tamthiba mong namthariba sina naha sing control tawbada awaba moihali haina phungdokhi masagi masin manaw sing mitmang maktada kaptuna phatok laga naha oiriba nupa amasum nupi sing kamdona control tawgadoribano makhoina laman khumningbagi kapli haina NLD gi MP amana haiki ku tawamsum praja nam thabada yawba tatamadaw gi general singi imung manungi mi singda khara phingba kharana target tawrakpada angakpati oiroi haina NLD gi atopa leader amana sohaki Myanmar gi military rule sing asi communist China support tawi haina SARS tawraduna sauraba protesters sing Chinese factory amasum karbar mafam singsu target tokhi handaki irang asida asigumba taraga tereti mai thadokre amasum Chinese embassy na non essential staff sing halhan khinaba makhoi gi business tawbusing da khangan ki embassy na masina makhoi bu hena section na ngakthokpina ba amasum attackers sing serak pina ba military da dabi tawki Burmese social media si anti China oibana pikthali makhoi kharana Rakhine province amasum China gi Yunnan province ke marakta tingba Chiaofu Yunnan pipeline thugaigani haina sukian khi haina spaushna makhatana phungdorakli loshilakpu oina topa Myanmar ge ba lebak thiba pawmana Myanmar gi security forces na mi mapan hat khre Indonesia na Asian gi mifam kauna takshilagani Myanmar gi security force na irai numita military ku yadaba miyoi mapal numaina kaptuna hat khre haina funeral service provider amasu media na phungdokre Amarom the Indonesia na Myanmar gi violence lep na ba masung watho adugi matang na khanana na ba ASEAN gi mifam kauno patakshilagani haikre phajinduna thamliba elected leader Aung San Suu Kyi sagot pasingna sathariba demonstration sing namthana ba khona ba military amasum police na force sijina na ba hengalaglabasu maduna protesters sing bu ninghanana ba ngamde
लेबा असिगी टाउन कयादा मियामना पाक्तकना थोलाक्तुना मिलिटरी लेंगाकी मयोक्ता लेप्तना डेमोन्स्ट्रेशन पांथोकली मीडिया अमसुम विटनेस अमना हाई सेंट्रल टाउन ओंगबांदा सिक्योरिटी फोर्स सिंगना प्रोटेस्टर सिंगी बैरिकेड सिंग लाउथोकनाबा होनाखी नकल अनिगी मरक्ता कन्ना मुक्नखिबगा लोइनना सिक्योरिटी फोर्स सिंगना डेमोन्स्ट्रेटर सिंगना नोमै कापसिनकी मसक ममिंग खांगनिंगदबा विटनेस अदुना टेलीफोनी खुतांगना फोंदोखिबदा सिक्योरिटी फोर्स सिंग लाक्लगा बैरियर अदु लाउथोकनाबा होनाखी तोयगुमुंसु मियामना अथिंगबा पीखी अमसुम ममैथंगना मखोइना नोमै कापखी मसक ममिंग ताकथोकनिंगदबा ओंगबानगी फ्यूनरी सर्विस के ऑफिसर अमना एजेंसी दा फोंदोरखिबदा सिक्योरिटी फोर्स सिंगना नोमै कापद मियोय निपाल सिखी मखोइगी मनुंगदा मियोय तरेट थौदोक थोकफमदा सिखी अमसुम असोकपा मियोय अमना मनाक नकपा टाउन कलाउदा लेबा हॉस्पिटल दा पुरिङेदा लमखांगदा सिखी थौदोदुगी मतांगना मिलिटरी लेंगाकी स्पोकमैन की कमेंट लौबा ngamkhidrabsu mamangda security force na yamna tangai faraktaba matamda force sizinai haikrabani toigo musum tritic singna wapamasibu kana yaningda phungdoknaki nongsu lebak sina kuodu kandem tawbuga loinana violence lepnaba masum susi thadoknaba appeal tawki Indonesia na lusingba yumthangnariba Asia gi lebak singna wathok amagi matangda solution ama purakpada mating pangba haina offer tawki toigo mungsu Mars ahumna pangthokiba regional meeting amada hiramasigi matangna khumang sakshin hanba ngamkhide matam sangna association on Southeast Asian nation amiyangi lebak tarana lebak manunggi oiba wathok to khut thingjinnadana bagi principle ngaknaduna laklabasu masi Myanmar gi wathok aduna nauna khannarakpa yai haina thajanari military gi thawong adubu yaningdaba khwaidagi kanba wangang singi manungda ama oina Indonesia gi president Joko Widodo na Myanmar democracy hanjin hananaba amasu misimina thowanba lepnaba appeal tawki magna hauji ASEAN gi chairman oiriba Britain gi Mutant Hassanal Bolkiada group asigi mifam ama thunna kaunaba takshilagani haina phungdokhi heba pawmasu ngaji phongki fasi phongsinna maruiba pawamoina Myanmar gi oiba pawsing phonari loisilakpoina myam tentakna share tawjarge Susi party ki spokesperson detain tawkhre Myanmar gi hanagi de facto leader Aung San Suu Kyi gi National League of Democracy NLD gi maruiba spokesperson detain tawkhre haina party gi member aman irai namita phongdokre party ki spokesperson T Sau amasum yamdrabada party ki atopa member ama hojik fajinkre haina DPA news agency na party ki member Phu Zayar Thaugi warol palladuna haiki Myanmar gi pawoina topasi phong amadana asumna phongli Myanmar da ehemna protester nipan amaga sikhibaga loinana BBC gi journalist ama fajinduna thamkhre Myanmar da ehemna protester nipan amaga sikhibaga loinana BBC gi Burmese service ki journalist Aung Tura security force na fajinduna thamkhre hain official source amada phondorakli BBC ki mekedi gi pikhiba statement amana hairibadi Myanmar gi security force na BBC gi paumi ama fajinduna thamkiba ji haksina lawi amadi authority singda mahak mafam kadai da lairibagi haibada khangdoknaba mateng pangnaba taksinkhre handakta protest tawbagi khongjang changsilakibada ahenba protester nipan amaga su sikhrabani BBC gi journalist Aung Turabu phaduna pukiba matamda atopa reporter Thanhati Aung Kauba amasu phaduna pukhi hairi mak local news organization Mijima da thabak tawbani Mijima gi operating license adusu thasi gi angan masaruk military government kakhatkre hairi ngasi local time da ayuki pung manga makhai chatpa matamda number thadaba ban amada lakhiba miyoisina journalist adubu phaduna pukhibani ahanbada miyoising aduna makpu unage hairamlaba matungna makpu phaduna pukhibani masigi matungda Aung Turaga I pau amata phonaba ngamkhidre haina pau sina makhatana phongdorori amasum BBC gi oinadi staff punama asoi angam thowandanaba khongthang punama lokhatli aikhoina Aung Turabu phangnabagi damak khotnaba yaba khotnagani haina cooperation asigi mekedi gi pikhiba statement amada haiki aikhoina authority singda makpu mafam kadai lairibage haibadu khangdoknaba hotnabada taksin khibaga loinana asoi angam thowandanaba su khangali haina pau sina makhatana phongdoragli and thank you